Hi viewers, I'm Valerie and I welcome you once again in this program, Film News Update. Ngasigi program asibu yengbiriba miyam pumnamupu Valerie na amuka hana kurumzari. Mamangi chayol kayadagi Manipuri film ga madilenaba ipau kaya puduna lakhi. Ngasiso amuk anoba Manipuri film ga madilenaba ipau kaya ga loina duna lakchari. Adubu makhagi segment singsigi mangwena na amuktang punna khangminasi haukiba thakhaisi thokiba Manipuri film ga madilenaba ipau khara. So viewers, take a look on the headlines. Manipur, masagi kala sangskriti watana leijaba apikpa state amani. Manipur gi jagoi isai sana khotnaba kayana Manipur bu prithibi gi leibak miyamna sakhangbiri. Masi pumna maksi hanana leijeram laba thak wanglaba kala gi masak sing asinani. Su thengna Manipur da cinema gi kala ama kala bu pamjaba singna maru hulamki masagi I tong da yaujaraklaba kala gi phajarba masak kaya uthorakki masidasu prithibi pumbana ngaknaki awangba thakta thangatpi kanadang lawito ha kanadang lawito kasi phawa wa phaw kan ngang jida be imong pini ma na pam chalo haribse ha chalo nam chalo chalo Ngasi Manipur da miyamna pamna yengnariba film sing asi video format hairiga khangnaba digital format ki film sing asibuni thadoklaroi mapoksima thawaina hakchangda leiri Hairiba film sing asi lepa leitana puthorakli masigi maruiba maramdi celluloid film ga yengnabada sel ichangchang daba film gi editing process pumnamak iramdam asida tawbagi kudongjaba leijaba amadi semitlon picture state asiga chanaba format oiba maram kaya asinani haiba yai Digital film hairga khangnariba film format asida Bharatta Manipur na khumang sauksinna puthokpa ngamli Hanna celluloid format ta puthokpa film singtagi oiba festival kaya prithibi gi mafam kaya da pangthoknarambadu haujikti digital film gi oiba festival amadi competition pangthoknare Hairiba athoi ahin tanaba asida Manipur gi film kaya amasu mana phangduna sanman taunakri Masida nattana Bharat ki awang nongpokta leiba Assam state tagi Manipur na masing hena film puthokpa da nattana digital film puthokpa hanjarabasu Assam state ki di Assam sarkar na digital film gi oiba policy semduna festival na chingba pangthokre Film haibasi mass media mani. It combines visual, movement, sound, music. Therefore, they are able to communicate and create impact which cannot be compared with other media. High river media asi Manipur dasu film industry kayana chawkhatnabagi damakta angamba thakta hotnari. Ngasigi damakta di miyam digi kainana be athang laujage kaubiganu mathang thagi anisuba amadi marisuba sagol sanimit pungpham asimakta da film news update yengbiu. So viewers, it's time to say goodbye, but don't forget to stay tuned on the next month with more interesting film news. Until then, take care, goodbye.